ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯒꯤ ꯋꯥ ꯂꯧꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯪꯒꯣꯟꯗꯔꯤꯗ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯄꯥ ꯃꯃꯥꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯍꯦ, ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯥꯏ ꯑꯐꯠꯇꯕ ꯎꯛꯅꯔꯦꯗꯅ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯀꯟꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏꯃꯤ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯥꯕ ꯂꯣꯏꯅ ꯐꯔꯅꯤ, ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯣꯅꯤꯌꯥꯕꯨ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯅꯤꯌꯥ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯗꯦ, ꯃꯁꯥꯗ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯔꯛꯂꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ ꯃꯥꯏꯕꯤ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥ ꯍꯦꯛ ꯄꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯁꯥꯗ ꯂꯦꯛꯊꯈꯤ, ꯃꯄꯥꯕꯨꯡꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯣꯅꯤꯌꯥ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯣꯅꯤꯌꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯌꯥꯏꯐꯕꯁꯨ ꯇꯥꯔꯝꯃꯤ, ꯌꯥꯏꯐꯕꯅꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯪꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯏꯕ ꯀꯨꯕꯦꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅ ꯆꯝꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯣꯏꯅ ꯄꯨꯔꯅꯤ" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯈꯜꯂꯝꯃꯤ, "ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤꯕꯨ? ꯇꯁꯦꯡ ꯍꯦꯛ ꯎꯏꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤꯕꯨ ꯂꯩꯔꯤꯕꯖꯥꯔꯅꯤ? ꯍꯦꯔꯥ, ꯂꯩꯔꯝꯃꯔꯣꯏꯗ, ꯃꯀꯨꯃꯪꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯀꯨꯕꯦꯔ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯁꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯁꯣꯅꯤꯌꯥꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯀꯨꯕꯦꯔꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯁꯨ "ꯇꯨ" ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯦꯛ ꯊꯤꯜꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯁꯥꯗ ꯈꯪꯕ ꯉꯝꯃꯝꯃꯤ, ꯃꯥꯅ ꯊꯋꯥꯏ ꯂꯧꯔꯨꯕ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯑꯊꯨꯕꯗ ꯃꯥꯒ ꯄꯨꯟꯕ ꯃꯥꯏꯕ ꯑꯇꯩꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯥꯏꯕ ꯑꯇꯩꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣꯖꯥ ꯃꯌꯥꯝ, ꯉꯁꯤ ꯉꯔꯥꯡꯁꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯏꯁꯥꯗꯒꯤ ꯉꯥꯛꯊꯣꯛꯆꯒꯗꯒꯦ" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯇꯩꯁꯤꯡꯗꯨꯅ ꯑꯃꯨꯛ, "ꯍꯦꯔꯥ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯗꯨꯒꯤ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯜ ꯑꯗꯨꯕꯨ ꯑꯣꯖꯥꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯛꯄꯤꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯣ ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯐꯠꯇꯕ ꯀꯔꯤ ꯇꯧꯔꯨꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯗꯦꯀꯣ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯕꯦꯝꯕꯦꯝꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯩꯅꯣ ꯕꯕꯥ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯕꯕꯥ, ꯅꯪ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯎꯏ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯤ ꯃꯇꯣꯝꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯦꯝꯕꯦꯝꯅ, "ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯅ? ꯍꯟꯗꯛ ꯃꯔꯛꯁꯦ ꯕꯕꯥꯒ ꯅꯪꯒꯁꯦ ꯉꯥꯎꯗꯣꯔꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ" ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯂꯣꯏꯅ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯕꯕꯥ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯁꯤ ꯃꯥꯁꯨ ꯇꯥꯔꯤ, ꯌꯦꯡꯉꯨ, ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥ ꯐꯝꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯒꯤ ꯐꯃꯨꯡꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯗꯤ ꯃꯗꯨ ꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯅꯪ ꯌꯥꯝ ꯇꯣꯏꯅ ꯆꯪꯒꯅꯨ, ꯌꯦꯡꯉꯨ, ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯆꯦꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯊꯋꯥꯏ ꯑꯗꯨ ꯎꯗ꯭ꯔꯤ꯫ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯄꯥꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯝꯒꯅꯨ꯫ ꯏꯄꯥ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯊꯣꯛꯅꯕ ꯏꯄꯥꯒ ꯂꯣꯏꯅꯕ ꯃꯥꯏꯕ ꯑꯇꯩꯁꯤꯡ ꯀꯧꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯥꯒ ꯄꯨꯟꯕ ꯃꯥꯏꯕ ꯑꯇꯩꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯖꯟꯇ꯭ꯔ ꯑꯃꯃꯝꯁꯨ ꯁꯤꯖꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯈꯤꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯎꯕ ꯐꯪꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯌꯥꯏꯐꯕꯒꯤ ꯃꯪꯂꯥꯟꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯏꯐꯕ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯁꯦ ꯑꯩꯒꯤ ꯄꯥꯞ ꯑꯣꯏꯅ ꯊꯣꯛꯂꯃꯥꯅꯤ꯫ ꯑꯩꯅ ꯊꯥꯖꯔꯨꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯅ ꯌꯥꯏꯐꯕꯒꯤ ꯃꯪꯂꯥꯟꯗ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯌꯥꯏꯐꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ? ꯃꯥꯅ ꯊꯥꯖꯕ ꯃꯤꯑꯣꯏꯅ ꯃꯥꯕꯨ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯕ? ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯜꯂꯤꯕꯁꯤ ꯄ꯭ꯔꯤꯌꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯃꯤꯍꯥꯠꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯅꯪꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯅꯪꯒꯤ ꯃꯔꯨꯞ ꯁꯣꯅꯤꯌꯥꯕꯨ ꯅꯄꯥ ꯃꯥꯏꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠ ꯍꯥꯏꯖꯜꯂꯒ ꯊꯋꯥꯏ ꯃꯥꯡꯍꯟꯕꯤꯔꯤꯕꯗꯤ? ꯉꯁꯤꯗꯤ ꯅꯄꯥ ꯅꯆꯥ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯅ ꯄ꯭ꯔꯤꯌꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯒ ꯃꯄꯥ ꯃꯥꯏꯕ ꯀꯨꯕꯦꯔꯒ ꯌꯥꯏꯐꯕꯕꯨ ꯆꯤꯡꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯨꯠꯇ ꯃꯄꯥꯅ ꯁꯤꯕꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯁꯨ ꯃꯈꯥꯗ ꯀꯦꯟꯗꯨꯅ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯅ ꯌꯥꯏꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯑꯉꯥꯎꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯆꯦꯗ ꯇꯥꯏꯅꯔꯤꯗꯤ? ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯅꯪ ꯍꯥꯠꯇꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯌꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯗꯤ ꯌꯥꯏꯐꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯏꯆꯦꯒꯤ ꯑꯣꯏꯍꯟꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯏꯆꯦꯕꯨ ꯃꯈꯧꯔꯤ ꯃꯦꯠꯄ꯫ ꯕꯕꯥ, ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯆꯦ ꯁꯣꯅꯤꯌꯥ ꯂꯣꯏꯁꯤꯟꯈꯤꯕꯒꯨꯝ ꯃꯁꯤꯁꯨ ꯃꯊꯋꯥꯏ ꯃꯆꯥꯁꯦ ꯊꯥꯗꯠꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯀꯨꯕꯦꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯀꯨꯕꯦꯔꯁꯨ ꯃꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯊꯧꯅꯥꯕꯨ ꯐꯅꯕꯨ ꯂꯩꯅꯤ꯫ ꯃꯤꯅ ꯀꯤꯅꯔꯕ ꯃꯥꯏꯕ ꯀꯨꯕꯦꯔ ꯑꯩꯒꯤ ꯌꯨꯝꯗꯒ ꯆꯪꯉꯛꯇꯨꯅ ꯑꯐꯥꯎ ꯑꯔꯤꯡꯒ ꯁꯥꯔꯤ, ꯐꯩ, ꯃꯥꯁꯨ ꯃꯊꯋꯥꯏ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯕꯥ, ꯕꯦꯝꯕꯦꯝꯒ ꯕꯕꯥꯒꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯃꯜ ꯈꯔ ꯂꯩꯅꯁꯨ ꯈꯟꯕꯤꯌꯨ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯣꯅꯤꯌꯥ ꯃꯔꯥꯜ ꯂꯩꯖꯗꯕꯅꯤ꯫ ꯕꯦꯝꯕꯦꯝꯅ ꯕꯕꯥꯗ ꯑꯔꯥꯟꯕ ꯄꯥꯎ ꯇꯝꯁꯟꯕꯅꯤ꯫ ꯁꯣꯅꯤꯌꯥꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯅꯣ ꯏꯆꯦ, ꯏꯆꯦꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯀꯟꯕꯤꯔꯦ, ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯐꯠꯇꯕ ꯇꯥꯍꯜꯂꯤꯕꯁꯤꯕꯨ? ꯏꯆꯦꯒꯤꯁꯤꯗꯤ ꯗꯥ ꯌꯥꯏꯐꯕꯅ ꯏꯆꯦꯕꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏ ꯈꯪꯕꯗꯒꯤ ꯏꯆꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯩ ꯇꯧꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯦ ꯇꯣꯛꯑꯣ,
ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯁꯥꯅ ꯄꯥꯝꯃꯒꯗꯤ ꯍꯌꯦꯡꯃꯛ ꯌꯨꯝ ꯑꯁꯤꯗ ꯏꯄꯥꯅ ꯀꯧꯕ ꯉꯝꯃꯤ ꯅꯄꯥꯁꯦ ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯃꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯉꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯆꯦ ꯄ꯭ꯔꯤꯌꯥꯗ ꯀꯔꯦꯝꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯆꯦ ꯇꯥꯔꯦꯗꯅ ꯗꯥ ꯌꯥꯏꯐꯕꯁꯨ ꯕꯕꯥꯒꯤ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯁꯤ ꯏꯆꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨꯕ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯄ꯭ꯔꯤꯌꯥ ꯕꯦꯝꯕꯦꯝꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯃꯥꯒꯤ ꯃꯃꯪꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯌꯥ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯅꯃꯤꯠ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯛꯎꯕ ꯃꯇꯝꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯁꯥꯗ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄ꯭ꯔꯤꯌꯥ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯒ ꯃꯥꯒꯤ ꯃꯄꯥ ꯃꯥꯏꯕ ꯀꯨꯕꯦꯔꯒꯅ ꯄ꯭ꯔꯤꯌꯥꯗ ꯀꯔꯥꯏꯗꯅꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯂꯤꯕꯗꯨꯕꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯄ꯭ꯔꯤꯌꯥ ꯁꯣꯅꯤꯌꯥꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯁꯣꯅꯤꯌꯥꯒꯤ ꯌꯨꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯀꯞꯇꯨꯅ ꯄ꯭ꯔꯤꯌꯥꯗ ꯏꯆꯥ ꯄ꯭ꯔꯤꯌꯥ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯀꯧꯁꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯁꯣꯅꯤꯌꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗ ꯆꯪꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯕꯕꯥ ꯉꯁꯤꯗꯤ ꯏꯃꯥ ꯕꯕꯥꯅ ꯅꯆꯥ ꯑꯩꯕꯨ ꯏꯃꯥ ꯕꯕꯥꯒꯤ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯑꯃꯨꯛꯇ ꯀꯣꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯕꯨ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄ꯭ꯔꯤꯌꯥꯁꯨ ꯏꯃꯥ ꯕꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯄ꯭ꯔꯤꯌꯥ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯒ ꯃꯥꯏꯕ ꯀꯨꯕꯦꯔꯒꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯈꯣꯏꯒꯤ ꯃꯪꯒꯣꯟ ꯙꯔꯤ ꯃꯈꯥꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯡꯗ ꯇꯠꯂꯒ ꯇꯥꯈꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯖꯟꯇ꯭ꯔ ꯑꯁꯤꯗꯤ ꯏꯆꯥ ꯑꯅꯤꯗ ꯑꯩꯅ ꯁꯤꯕꯤꯈꯤꯕ ꯖꯟꯇ꯭ꯔꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯑꯩꯅ ꯁꯤꯕꯤꯈꯤꯕ ꯖꯟꯇ꯭ꯔꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯕꯦꯝꯕꯦꯝꯗꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯃꯄꯥꯅ ꯍꯪꯉꯤꯕꯗꯨ ꯁꯨꯈꯨꯝ ꯈꯨꯝꯃꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯥꯎꯏ ꯕꯕꯥ ꯇꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯁꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯆꯈꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤꯅ ꯀꯅꯥꯒꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯕꯦꯝꯕꯦꯝꯒꯤ ꯀꯥꯗ ꯄ꯭ꯔꯤꯌꯥ ꯆꯪꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯁꯨ ꯇꯨꯝꯃꯝꯈꯤꯗꯦ ꯑꯗꯨꯒ ꯃꯆꯦ ꯄ꯭ꯔꯤꯌꯥꯗ ꯏꯆꯦ ꯀꯔꯤ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯇꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯕꯦꯝꯕꯦꯝꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯕꯦꯝꯕꯦꯝꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯀꯟꯅ ꯃꯦꯜꯂꯛꯈꯤ ꯃꯗꯨꯗ ꯕꯦꯝꯕꯦꯝꯁꯨ ꯏꯆꯦ ꯀꯔꯤꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯆꯤꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯪꯉꯛꯈꯤ ꯃꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥ ꯕꯦꯝꯕꯦꯝꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯥꯡꯒ ꯃꯈꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯕꯥ ꯅꯪꯒꯤ ꯅꯆꯤꯟꯗ ꯁꯣꯜꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯄ꯭ꯔꯤꯌꯥ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯕꯦꯝꯕꯦꯝꯒꯤ ꯃꯈꯧꯔꯤ ꯃꯄꯥꯗ ꯊꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯅꯠꯇꯦ ꯑꯩ ꯁꯣꯅꯤꯌꯥꯅꯤ ꯌꯦꯡꯉꯨ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅ ꯑꯩ ꯂꯩꯇꯕꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯋꯥꯅ ꯈꯥꯡꯕꯗꯨ ꯅꯪꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯣ ꯉꯁꯤꯗꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯄ꯭ꯔꯤꯌꯥꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯕꯦꯝꯕꯦꯝꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯂꯦꯟꯊꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯆꯥꯊꯣꯏꯕꯤ ꯏꯆꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛ
ꯃꯥꯏꯕ ꯀꯨꯕꯦꯔꯕꯨ ꯃꯉꯛꯁꯝ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯆꯪꯗꯨꯅ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯁꯥꯗ ꯏꯈꯦꯡ ꯉꯥꯛꯇ ꯇꯩꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯃꯤꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ, ꯉꯁꯤꯅ ꯀꯅꯥ ꯑꯃꯨꯛ ꯍꯥꯠꯂꯨꯔꯦ? ꯑꯩ ꯑꯃꯨꯛ ꯍꯥꯠꯀꯦ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯏꯐꯕ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯄ꯭ꯔꯤꯌꯥꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯄ꯭ꯔꯤꯌꯥ, ꯃꯔꯥꯜ ꯂꯩꯖꯗꯦ꯫ ꯅꯪꯒ ꯑꯩꯒ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯊꯨꯡꯅꯧ ꯇꯝꯃꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯄ꯭ꯔꯤꯌꯥꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪꯅ ꯊꯨꯡꯍꯟꯕꯤꯌꯨꯀꯣ꯫ ꯄ꯭ꯔꯤꯌꯥ, ꯅꯪꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯄ꯭ꯔꯤꯌꯥꯒ ꯌꯥꯏꯐꯕꯒꯗ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯄꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯃꯔꯛꯇ ꯃꯥꯡꯈꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫